ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯕꯗꯤ ꯅꯥꯎꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯀꯩꯅꯣꯝꯇ ꯁꯦꯡꯗꯣꯛꯆꯒꯦꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯔꯛꯄꯅꯦ ꯑꯩꯁꯦ ꯍꯧꯖꯤꯛꯇ ꯑꯌꯨꯛꯇꯒꯤ ꯊꯣꯛꯄꯁꯦ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯀꯧꯈꯠꯂꯛꯄꯗꯒꯤ ꯍꯧꯖꯤꯛꯇ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯃꯤꯡꯅ UMO ꯍꯥꯏꯕꯗꯤ ꯌꯨꯅꯤꯚꯔꯁꯦꯜ ꯃꯥꯗꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯦꯜ ꯃꯥꯗꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯁꯨ ꯑꯩꯉꯣꯟꯗ ꯃꯃꯥꯡꯗ ꯄꯤꯕꯥ ꯆꯥꯛꯀꯧꯕꯗꯁꯨ ꯑꯩꯅ ꯚꯤꯗꯤꯑꯣ ꯍꯥꯞꯈꯤꯕꯅꯦ ꯄꯤꯕꯥ ꯆꯥꯛꯀꯧꯕꯗꯁꯨ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯃꯌꯥꯝ ꯁꯛꯅꯥꯏꯔꯕ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯀꯧꯔꯛꯄꯗꯁꯨ ꯑꯩꯕꯨ ꯌꯥꯎꯍꯟꯕꯤꯈꯤꯕ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯥꯗꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯣ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯀꯧꯈꯠꯂꯛꯄꯒꯤ ꯃꯔꯝ ꯀꯩꯅꯣ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯅ ꯉꯔꯥꯡ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯐꯪꯉꯦ ꯍꯥꯏꯅ ꯌꯥꯝ ꯍꯔꯥꯎꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯛꯄ ꯔꯤꯜꯁꯇꯣ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯕꯣꯔ ꯄꯤꯕꯤꯔꯛꯏꯀꯣ ꯑꯩ ꯇꯁꯦꯡꯅ ꯌꯥꯝ ꯍꯔꯥꯎꯔꯨꯔꯦ ꯑꯩꯁꯦ ꯈꯜꯂꯦ ꯑꯩꯒꯤ ꯁꯤ ꯐꯤꯕꯝꯁꯤꯒ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯏꯆꯟꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯛꯄ ꯍꯥꯏꯁꯦ ꯃꯁꯤꯗꯤ ꯁꯣꯏꯅꯥꯏꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯗꯗꯤꯀꯣ ꯍꯥꯏꯕꯗꯤ ꯑꯇꯥꯡꯕ ꯌꯥꯝꯅ ꯍꯤꯔꯥ ꯑꯃ ꯐꯪꯕ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯄꯨꯛꯅꯤꯡꯁꯨ ꯆꯥꯟꯅꯕ ꯊꯃꯣꯏꯁꯨ ꯇꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯏꯆꯟ ꯅꯨꯡꯁꯤꯕ ꯑꯃ ꯐꯪꯉꯨꯔꯦ ꯃꯤꯡꯅ ꯊꯣꯏ ꯀꯧꯋꯦ ꯑꯗꯨꯕꯨ ꯊꯣꯏꯁꯦ ꯑꯩꯅ ꯃꯥꯒꯤ ꯍꯥꯏꯕꯗꯤ ꯄꯨꯄꯨ ꯕꯣꯕꯣꯛ ꯈꯣꯏ ꯎꯅꯔꯒ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯁꯦ ꯊꯣꯏꯁꯦ ꯑꯩꯅ ꯄꯥꯝꯃꯤ ꯑꯗꯨꯒ ꯊꯣꯏꯅꯁꯨ ꯑꯩꯒꯤ ꯄꯥꯝꯃꯤ ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯊꯣꯏꯁꯦ ꯈꯪꯅꯕ ꯑꯗꯨꯒ ꯊꯣꯏꯁꯦ ꯑꯩꯈꯣꯏꯒꯤ UMO ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯥꯗꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩꯈꯣꯏꯒꯤ ꯂꯝꯐꯦꯜꯗ ꯂꯩꯕꯅꯦ ꯑꯗꯨꯒꯤ ꯂꯝꯐꯦꯜꯒꯤ ꯑꯣꯐꯤꯁ ꯑꯗꯨꯒ ꯏꯃꯥ ꯃꯌꯥꯝꯒꯤ ꯀꯁꯇꯗꯤꯗ ꯂꯩꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯩ ꯊꯣꯏꯗꯣꯛꯅ ꯊꯣꯏꯒꯤ ꯃꯔꯝꯗ ꯇꯨꯡꯒꯤ ꯋꯥꯔꯤꯗꯤ ꯂꯤꯖꯔꯣꯏ ꯃꯔꯝꯗꯤ ꯁꯤꯗꯤ ꯍꯧꯈꯤꯕ ꯍꯥꯏꯁꯤꯗꯤ ꯂꯣꯏꯅꯃꯛꯀꯤ ꯈꯤꯇꯪ ꯈꯔ ꯑꯋꯥꯕ ꯑꯩꯁꯨ ꯍꯧꯈ꯭ꯔꯦ ꯑꯋꯥꯕ ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯩꯅꯗꯣꯏꯅꯤ ꯑꯗꯨꯅ ꯑꯋꯥꯕ ꯃꯁꯦꯟꯗꯤ ꯈꯟꯕ ꯍꯦꯜꯂꯤ ꯑꯗꯨꯒ ꯄꯨꯛꯆꯦꯜ ꯑꯩꯁꯨ ꯐꯤꯕꯝ ꯆꯥꯗꯦ ꯑꯗꯨꯗꯩꯗ ꯂꯦꯞꯄꯤꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯔꯦ ꯑꯗꯨꯅ ꯑꯩꯅ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ UMOꯒꯤ ꯔꯨꯜꯁ ꯃꯌꯥꯝ ꯂꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯍꯥꯏꯕꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯑꯟꯗꯔꯗ ꯀꯁꯇꯗꯤꯗ ꯂꯩꯕ ꯑꯉꯥꯡꯁꯦ ꯃꯄꯥꯟꯗ ꯆꯠꯂꯒ ꯅꯨꯄꯥ ꯀꯣꯏꯕ ꯈꯣꯠꯄ ꯌꯥꯗꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯈꯪꯉꯒ ꯂꯣꯏꯅꯃꯛ ꯌꯥꯅꯔꯒ ꯇꯧꯕꯅ ꯑꯃꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯇꯨꯃꯤꯟꯅ ꯇꯧꯕ ꯈꯣꯠꯄꯗꯤ ꯌꯥꯗꯦ ꯑꯗꯨꯝ ꯑꯊꯤꯡꯕ ꯂꯩ ꯅꯠꯇ꯭ꯔꯗꯤ ꯌꯨꯅꯤꯚꯔꯁꯦꯜ ꯃꯥꯗꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯔꯤꯕ UMO ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯀꯩꯅꯣꯗ ꯄ꯭ꯔꯦꯁꯇꯤꯖꯇ ꯁꯣꯛꯀꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯨꯒꯤ ꯃꯥꯏꯊꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯧꯈꯠꯂꯛꯄꯅꯤ ꯑꯗꯨ ꯀꯧꯈꯠꯂꯛꯄꯗꯒꯤ ꯑꯩꯉꯣꯟꯗ ꯅꯪ ꯈꯪꯗ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯦ ꯑꯗꯨꯃꯥꯏꯅ ꯅꯪꯅ ꯑꯗꯨꯅ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯊꯥꯡꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯃꯃꯥ ꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩꯅꯁꯨ ꯍꯥꯏꯗꯤ ꯅꯣ ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯅꯁꯨ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯃꯥ ꯈꯣꯏꯒꯤ ꯃꯔꯝꯗ UMOꯒꯤ ꯃꯇꯥꯡꯗ ꯑꯩ ꯇꯁꯦꯡꯅꯈꯪꯗꯕꯩꯅꯤ ꯍꯥꯏꯗꯤ UMOꯒꯤ ꯀꯁꯇꯗꯤꯗ ꯂꯩꯕ ꯑꯉꯥꯡ ꯁꯨꯃꯥꯏꯅ ꯃꯄꯥꯟ ꯊꯣꯛꯑꯒ ꯅꯨꯡꯁꯤꯅꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯃꯥ ꯈꯣꯏ ꯑꯟꯗꯔꯗ ꯂꯩꯕꯅꯤꯅ ꯂꯣꯏꯅꯃꯛ ꯑꯗꯨꯒꯤ ꯄꯋꯥꯔ ꯑꯣꯐ ꯑꯦꯇꯣꯔꯅꯤ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯂꯣꯏꯅꯃꯛ ꯄꯋꯥꯔꯗꯣ ꯏꯃꯥ ꯈꯣꯏꯅ ꯄꯥꯏ ꯑꯗꯨꯃꯥꯏꯅ ꯑꯩ ꯈꯪꯉꯨꯗꯕ ꯍꯥꯏ ꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯍꯥꯏꯗꯤ ꯍꯣꯏ ꯑꯩꯅ ꯃꯃꯥ ꯈꯣꯏꯗ ꯍꯥꯏꯒꯗꯕ UMOꯗ ꯑꯩꯅ ꯍꯥꯏꯒꯗꯕꯅꯤ ꯃꯌꯥꯝꯗ ꯍꯥꯏꯒꯗꯕꯅꯤ ꯑꯩ UMOꯒꯤ ꯆꯣꯞꯅꯕ ꯊꯕꯛ ꯑꯝꯇ ꯇꯧꯖꯔꯨꯕ ꯅꯠꯇꯦ UMOꯒꯤ ꯃꯥꯏꯊꯤꯅꯕ ꯊꯕꯛꯁꯨ ꯑꯝꯇ ꯇꯧꯖꯔꯨꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯌꯥꯝ ꯔꯦꯁꯄꯦꯛ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯆꯥꯛꯀꯧꯈꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯃꯥ ꯈꯣꯏꯅ ꯄꯤꯕꯥ ꯆꯥꯛꯀꯧꯕꯗ ꯑꯩꯕꯨ ꯀꯧꯕꯤꯔꯛꯄ ꯍꯥꯏꯁꯦ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯆꯥꯅꯕꯨ ꯅꯨꯡꯁꯤꯖꯕꯗꯣ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯗꯗꯅ UMOꯗ ꯂꯩꯕ ꯏꯆꯟ ꯑꯃ ꯅꯨꯡꯁꯤꯔꯨꯕꯁꯦ ꯃꯁꯤ ꯑꯩꯒꯤ ꯑꯔꯥꯟꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯃꯥ ꯈꯣꯏꯅ ꯉꯥꯛꯄꯤꯒꯅꯤ ꯈꯜꯂꯦ ꯑꯗꯣ ꯃꯃꯥ ꯈꯣꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯈꯣꯡꯊꯥꯡ ꯊꯥꯡꯗꯣꯛꯑꯣ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯈꯣꯡꯊꯥꯡ ꯊꯥꯡꯗꯣꯛꯄ ꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯉꯔꯥꯡꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯔꯤꯜꯁꯇ ꯍꯥꯞꯆꯔꯝꯃꯤꯕ ꯏꯁꯟꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯗꯕ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯕꯤꯗꯕ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯑꯩ ꯁꯤꯒꯅꯦꯆꯔ ꯂꯧꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯄꯨꯟꯕ ꯌꯥꯔꯔꯣꯏ ꯂꯦꯞꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯍꯔꯥꯎꯔꯝꯒꯅꯤ ꯋꯤꯁ ꯃꯌꯥꯝ ꯇꯧꯕꯤꯔꯛꯑꯝꯃꯤ ꯑꯩꯁꯨ ꯉꯁꯤꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯒ ꯑꯩꯁꯦ ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯇꯣꯔꯦ ꯀꯥꯏꯅ ꯍꯔꯥꯎꯅ ꯂꯩꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯂꯥꯏꯕꯛꯁꯤꯗ ꯄꯥꯈꯪ ꯑꯣꯏꯅ ꯀꯨꯏꯅ ꯂꯩꯈꯣ ꯍꯥꯏꯅ ꯇꯝ ꯃꯥꯜꯂꯦ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯍꯦꯛ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯅ ꯏꯁꯨ ꯏꯀꯥꯏ ꯑꯩꯅ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯒ ꯊꯥꯗꯣꯛꯑꯝꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣꯝ ꯅꯠꯇ꯭ꯔ ꯀꯩꯅꯣꯝꯃ ꯌꯦꯠꯂꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯅ ꯑꯩꯒꯤ
ꯌꯨ ꯑꯦꯝ ꯑꯣꯗ ꯁꯣꯛꯅꯕ ꯑꯗꯨꯒ ꯌꯨ ꯑꯦꯝ ꯑꯣꯒꯤ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯆꯠꯅꯕ ꯑꯩ ꯍꯥꯞꯆꯔꯨꯕ ꯅꯠꯇꯦ ꯑꯗꯨꯅ ꯌꯨ ꯑꯦꯝ ꯑꯣ ꯏꯃꯥꯁꯤꯡꯗ ꯑꯩꯅ ꯅꯨꯡꯁꯤꯅ ꯍꯥꯏꯖꯒꯗꯕꯗꯤ ꯏꯆꯥꯅ ꯌꯨ ꯑꯦꯝ ꯑꯣ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯀꯔꯤꯝꯇ ꯁꯣꯛꯅꯕ ꯑꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝ ꯈꯪꯗꯕꯩꯅꯤ ꯑꯗꯨꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯃꯥ ꯅꯣꯏ ꯁꯥꯎꯒꯅꯨ ꯑꯩꯗꯤ ꯈꯪꯗꯦ ꯃꯃꯥ ꯑꯩꯈꯣꯏ ꯀꯁꯇꯗꯤꯗ ꯂꯩꯕ ꯏꯆꯥꯁꯤꯡꯁꯦ ꯏꯆꯟꯁꯤꯡꯁꯦ ꯃꯣꯏ ꯁꯨꯃꯥꯏꯅ ꯃꯄꯥꯟ ꯊꯣꯛꯑꯒ ꯅꯨꯡꯁꯤꯅꯕ ꯌꯥꯏ ꯌꯥꯗꯦ ꯃꯁꯤꯒꯤ ꯄꯥꯔꯃꯤꯁꯟꯁꯦ ꯑꯩ ꯈꯪꯉꯨꯗꯕꯩꯅꯤ ꯑꯗꯨꯅ ꯃꯃꯥ ꯑꯩꯈꯣꯏꯁꯨ ꯉꯥꯛꯄꯤꯒꯅꯤ ꯈꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯝꯕꯗꯣ ꯑꯩꯁꯨ ꯍꯔꯥꯎꯔꯝꯃꯤ ꯑꯗꯣ ꯃꯌꯥꯝ ꯈꯜꯂꯨꯕꯗꯣ ꯑꯗꯨ ꯄꯣꯠꯇꯣ ꯀꯥꯎꯊꯣꯛꯄꯤꯔꯣ ꯃꯔꯝꯗꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯦ ꯉꯔꯥꯡ ꯍꯥꯞꯄꯝꯃꯒꯁꯨ ꯉꯁꯤ ꯀꯥꯎꯊꯣꯛꯄꯤꯈ꯭ꯔꯣ ꯑꯩꯒꯤ ꯄꯥꯁ ꯑꯣꯏꯔꯦ ꯃꯥꯗꯣ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯩꯅ ꯂꯈꯥ ꯅꯨꯡꯁꯤꯔꯁꯨ ꯄꯨꯛꯅꯤꯡꯗ ꯂꯩꯔꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯑꯩꯉꯣꯟꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯑꯗꯨꯅ ꯗꯤꯂꯦꯁꯨ ꯇꯧꯖꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯑꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯌꯣꯛꯇ ꯑꯩ ꯆꯠꯄ ꯌꯥꯗꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩ ꯑꯁꯤ ꯂꯣꯏꯅꯃꯛ ꯉꯥꯛꯑ ꯆꯠꯃꯤꯟꯅꯁꯤ ꯑꯁꯤꯃꯇꯪ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯁꯦꯡꯗꯣꯛꯆꯔꯛꯄꯅꯤ ꯃꯔꯝꯗꯤ ꯉꯔꯥꯡ ꯈꯛꯇ ꯍꯥꯞꯄ ꯉꯁꯤ ꯑꯃꯨꯛ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯁꯤꯡꯒꯜꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯀꯅꯥꯝꯇ ꯂꯩꯖꯗ꯭ꯔꯦ ꯁꯤꯃꯇꯪ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ